ngasi nuida waram phongkhiba tungan pa manipuri siphongsingdagi maruibi ipausing myamna thamjagi ahanbada kangla paudi khungwasarga Union Minister Tourism Kishan Reddy na taraga matushubu Manipur Sangai Festival haldokre Manipur yenglabadi Switzerland yengdrabasi yare Kishan Reddy taraga matushubu Manipur Sangai Festival 2022 asi Bisnupur District ki Moirang Khunau do main venue oiduna Union Minister of Tourism and Cultures Donor Z Kishan Reddy na chief guest oiduna haldokre Festival of Oneness haiba thimda pangthokadoriba numit tarani sumna sathagadaba Sangai Festival gi thoramasida Rajya Sabha gi MP ningthau laisema sana jaubana President amadi Chief Minister N Birena chief host oikhi Manipur lenga ki Directorate of Tourism na sinduna pangthokliba festival asi haudopagi thoramda Manipur Sarkari Council Minister Singh MLA Singh Chief Secretary Dr. Rajesh Kumar DGPP Dongel Police ki makok thungbu official Singh DC Bisnupur L Bikram Bisnupur की SPN Hirojit BJP Manipur Pradesh की President Sarda Devi मधी तुंगान मफम सिंगदगी लाकपा मियामना सरुक याखि Sangai Festival asi haudokladuna Union Minister Tourism and Culture G Kishan Reddy na phongdokladuna hai ngasidagi hauriba Sangai Festival haudokliba mafam main venue oidiba mafam asi aikhoi amatani haina tak mafamni Festival sina tourist singi pungning singsilhalagani Manipur ki culture tradition asi World Heritage Park ohenana bokhonagani Manipur si polo gi horafamni lamdam asigi martial arts P3B da maming sali Manipur si North East State singi manungda heritage ta inakhunwa state ni Manipur yenglabadi Switzerland yengdrabasi yare haina sa phongdokhi maana makha taraduna Center na Manipur amadi North East State singda development puraknaba road connectivity amadi communication hengat hananaba English singani ga kunga marida railway sing samna halagali Manipur gi tourism su sakot hananaba mating pangani haina su phongdokpaga loinana Manipur lenga ki lusimu minister na honariba si yamna thagani ngai ne haina su phongdokhi Chief host oikiba Minister N Birena phongdokhibada thaba ama tawbud vision ama mangna thamlaga thaba kudimak mai pakani Sangai Festival gi main venue oiriba mafam asi local MLA singa tanaraga lunana na thamna bohonasi mafam asi da tourist police spot thamle mafam asi tourist singi mafam oirabani miyamna su ningthina ngak senbiu haina su phongdokhen su paush na makatarakli atopa pawmana USA da thanaba lupa lakh taraga mapan gi umurok sing sample collection tawkhre Manipur gi USA da organic ki pothok oina export tawkhigada lupa lakh taraga mapan longi oigada umurok kg lising amga sama chemicals yawbara organic export ki parameter khangdona sample collection ngasi tawkhre Singmairong mamang laikai da leiba freshers press ki outlet ngasi sample collection tawkiba da organic food private limited ki export sing Guwahati da leiba SGS ki maruiba mi kya laktunu yingsin ki umorok ki sample collection adu da saruk yakiba organic food private limited ki quality control head oidiba Anamitra Bata Sarjana hai organic products sing mapan gelebak sing export over matamna lamdam sida puthokli organic ki potlam sing hena laigadaba quality products sing sectoraga wire sing da thagadabani ngasi tawriba sample sing asi lauraga Guwahati gi SGS ki laboratory te thagani masida maru oina morok ki masu sabagi sang potyan yawbra haiba parameter gi sang test tawki hansu paus na phongdorakli Amaromdana Chief Minister na Sangai Ethnic Park sangakre Sel di talaga Phangni Thajaba Nungsinabadi Sel na Leiba ngamloi Chief Minister Directorate of Tourism ni sindunu numit tarani sumna pangthokadoriba Sangai Festival asigi main venue oiriba Moirang Khunau da tribe kuntra ga mathirongi magi oiba traditional hut singna leidiba Ethnic Park ngasi Chief Minister N Birena sangakre ngasi gi sangabagi thoramadu Chief Minister N Birena hai Moirang Khunau da Sangai Festival gi Ethnic Park asi ubada lamdam asida leidiba tungan furup singi sang masa sing magi horak phamgi traditional dress selaga Chief Minister madi Council of Ministers singai duna taram oklambada mitludagi pi taba khangode Ethnic Park asi asaba paknati Isir asida leidiba purup sing asi aikhoi amatani haiba wakhalona tu puraknaba laingana tumba saba khangdana telaba matamda miyamgi mating na saba loisinma ngamani Magna makha taraduna festival asigi theme aikhoi amatani haiba wakhalonda festival asi pangthokani Ethnic Park asida tribe sing mitai maiti pangol sing yauna mathang sangduna yengbada isara tuzungba phawi makhoina haraubu utuna aikhoi amatani haina takliba sina lenga sigi mission ni haiki Sel di talaga Phangni Thajaba Nungsinabadi Sel na Leiba ngamloi Ethnic Park asi tielaba matam August ki tang 19 dagi semba hokibani
पाक असी ओइनब होनबदा थांग केंद्र की एमएलए टी रोबिंद्रो मोइरांग केंद्र की एमएलए टी शांति मणिपुर पुलिस सिंह यावना पाक असी लोइसिनबद नुंगाइब फावी इथनिक पाक संगाब की थोरामदुदा काउंसिल ऑफ मिनिस्टर सिंह एमएलए सिंह चीफ सेक्रेटरी डीसी विष्णुपूर्ण सिंह क्यासु सरुक याखियादी अमरोमदना लांगद थुरंब उसे कन्बिख्रे थकलंब लांग निपान सु फगतख्रे पाउनिंगकोल पाउक्सीदगी Joint Coordination Committee on Wildlife and Biodiversity JCCWB Manipur Loop asigi masam oiriba Wildlife and Biodiversity Conservation Committee Manipur amasum United Wildlife Preservation Committee Manipur gi apunba thaumi khutpu amana ngasi nungalamdai Thobal District ki ipokpat masakangdaba lamen tuhen misingna usek phana thaklam lang nipan phagat kibaga loinana langna thuramba miramdagi pairakpa atang bu usek mit ngaubi amasu tekta kaidana kanbiraga thadokpikre hairi hiramsigi matangda JCCWB Manipur gi convener ningthaujam Ramesh na kuyek pi duna thadorakpa sirol amada hai Thobal District ki ikopat lang thaktun usek phare haibigi pawma JCCWB gi thaumisingna phangbadigi ngasigi nungalamdai pung 2:30 rom tabada apunmati mamana maphamadura sangsilaga lamen tuhen bising adu phana bu honakhibani Khongthang asi lamlaki sau se kansi akoi bigi phibam ngak senchi haina chaili sangsina satharakpa campaign gi manungsana ngasi gi usik lang faganaba khongjang adu changsin bani haina su siroloduna makatari maka satharak poina to pawm lomi sinmi taragani pan ok farm mapung pan pangthong na balupa crore 3 lakh 15 gi senpam yen thokre ngasi phong ki bakanglai pa ki maira news to gi to paw khrana mission organic Value Change Developments for Northeastern Manipur ki phase ahungi makhada Horticulture and Soil Conservation Department lamnamasigi register tawrab lomi listing taragani pan ok farm mapung phana pangthonaba lupa crore 3 lakh 15 gi senpam Horticulture and Soil Conservation Minister Letpa Hokipna lomi sina khusinakre lomi singna hariba senpam sing asi kusinabagi thoram amangasi sanjen thongda labor department asigi conference hall pangtokhi loinana direct benefit transfer gi kuthangna hariba senpam sing asi lomi sinmi taragani pan fankhre ngasigi thoram aduda vocal for local mission gi makhad small entrepreneur taraga manga da financial assistance gi mating spiki loinana farmer producer company taragani pan machine sing yentoki lomi sing sel gi mateng yentoki thoram asida manipulenga ke additional chief secretary by 5 horticulture and soil conservation department gi director Honi Sara joint director Shivdata Sharma su yakhiyadi atopa pawm loktak pat kan haibisi miam punamaki thaudang ni khanbiu chief minister ngasidagi clean loktak pat mission hokre pat asibu ningthina sengdoknaba mathau tab khusu khulai sing thadaduna akan mamong na pat asi sengdoktuna luna na thamna bohonari loktak pat kan mai bisi loktak khaktagi thaudang ne hana khanbigino lamdamasi gi miam punamaki thaudang ni hana chief minister en beren haikre wafamasi loktak development authority LDN sinduna ngasi sendra ra pangtokhiba hydraulic excavator long brooms launch tawbagi thoram da wangang na duna chief minister na phongdokhibani thoram adu LDA gi chairman loinana cap NPD gi minister L Susindro yauna LDA gi makok thomu official sing sar yakhi chief minister na makhata na hai long broom mapa launch tawbagi loinana part asi makhata na singna bagi thabak paikat pahore loktak part asi iram namsigi sakyan mingseni part asi leitrabade ekoi manipur si mutkhiba ya haibasi soidrabani hawkibase kya gi mamang gi part asi ningthina thamna thabak kya paikhatuna lakli loinana part asi da tariba turel sing sengdokpagi thabak su paikhali part asi da matam gi oina phum sing sengbagi thabak paikhali hanisu se minister na makhata na supongdokhi makasa thrak poina manaba pauksi dige topa paukhra su da leibasingna thengthang kya da aki akhang pibidana tana ayetpa piribasi lengak na miyeng sangbiu Impal West District ki manungsana Leiba phayeng khunja singna sai kya ngak sian nu wana sianara ko phayeng gi laiphamlen kya su leiriba phayeng gi uyokpu atopa district ni hairakpa madi khunja singna uyok ta sangbada suspension of operation su da leiba singna thengthang kya da aki khang pi bidana tan ayet pa piribasi lengana miyeng sangbiu thinda khrabadi purmasil imunai mutanara ko yai haina phayeng gi khunja singna ngasi phayeng no wakat khongjang sangsinkre ngasi gi khongjang aduda withdraw renaming of village from boundary commission clarified defense between Kangpokpi district and Sadar Hills stop British colonials policy Sadar Hills stop lands encroachments with Shu Arm group haina thaba plate ka kya paki wakat khongjang adu sir kya ki phayang awang laibungi khulakpa ningthaujam toyaina
uyok asida phayeng khunja singi tatna thana yadraba mari kya lairi uyok manung asida ibudau kaubru khubam ibudau singu ningthau soraren gi khubam ibudau loijing aribe gi khubam ibudau ima phawoi gi khubam ibendau ima imoinu gi khubam nauktam sagai gi lai lam thokpa ibudau kaubru gi khubam sagai manga gi lufu phumpham yauna tungan mafam kya lairi boundary commission semduna samamnaba kya sikudakta kokhalwai ki amaramda wakat khongjang adu saruk ya ki ba phayeng gi hanagi pradhan angom Jojendro na suda leiba singna thingthang kya da miyam da kiyanwa madi uyok ta sangma matamna yet apan kya pirak pa lebuk thibini kariguma tanpham asida lengang na akhanaba miyeng sangduna yeng sinhauda ba thoklabadi pamda ba thodok kya tholak pa yai maram aduna lengang na athubada miyeng sang biyo saiki Pandam pausi dana sumna report tawri makhal mathil kya ga loinana sangai festival hokre Bharat ki miyam Switzerland Australia na singbada koi bigi mathau tadre Manipur na ihen hele kisan ready Corona laisina mara moirga sayeni lebdroba matung makhal mathil kya gi kumai ga loinana ngasi Manipur sangai festival Bisnupur district ki manung sara Leiba moirang khonau da hawdokre ngasi digi hawduna numit tarani subna tha asigi kuntra phawo pangdokadaba festival asigi theme di amat oina punsin bhaibisini Tharam gi athoiba mithunglen oina saruk yakhiba tourism culture and donor union minister G Kisan Reddy na Manipur gi tribal culture singbu yengbugi khudong saba phangbada nungai phungdoki Bangna makhatana Manipur bu yefana bugidama prime minister na khanduna lei haiba wapam thamkibaga loinana ngasidi malem gi miyoi kya laktuna festival asibu yengna ba tharang toribisi ubada apenba pui polo Manipur gini Bharat gini Manipur gi isingna tawduna leiba kaibul lamjau national park malem gi atai mafamda leiti Manipur gi nupi khakta gi oba ima kaitel malem gi atopa mafamda leiti Manipur gi martial art ras lilana sing kya su leiri Bharat ki miyoi kya Switzerland Africa Australia da liedubo ngasidi Bharat ki miyam atopa mafamda satpegi mathau tadre madudagi hena phajaba north east ki Manipur na oi hanisu paushna makhatana phongdorakli Lusilakpo ina to papaw na asum na union minister singda ASTDCM na Manipur gi lengakloi singda taksili atsum na Kiran Rijiju da sumemori na bisinduna taksinkre travel mahiroi singi lusing sing pungning laita na lainaba Kiran Rijiju na appeal tokre amaram na opinion poll gi thoram khudak ta handokadabani ASTDCM Schedule Tribe Demand Committee Manipur ASTDCM na mitai maitai bu AST status pibina bataksilaki bu wapam gi mayokta All Tribal Student Unions of Manipur asung gi mute singna ngarang New Delhi Law and Justice ki Union Minister Kiran Rijiju unaduna memorandum pisinkre Paushin hai New Delhi da hokiba numit nini gi mamangna kem tawduna lerakhiba asung gi lusing singna Tribal Affairs ki Union Minister Arjun Munda unaduna mitai maitai bu AST list salhanabagi demand tawriba sigi mayakta memorandum pisilaba matung ngarang amuk Law and Justice ki Union Minister Kiran Rijiju unaduna memorandum pisinduna taksinkibani paushna makhatana hai asum gi lusing singna Law and Justice ki Union Minister Kiran Rijiju ko unaduna pisinkiba memorandum dugi warol singadu tara batungda Kiran Rijiju na asum gi lusing singda AST gi demand ga mari lainana mipai ba poktana ba puning laitana laina ba appeal torakra hari Unabadura Law and Justice ki Union Minister Kiran Rijiju na mitai bu AST gi list salana na batimana se central government na constitutional oibana central government hiram sigi matangda sap warep ama laudringa gi mawoinana yamna kupna khanaki gani habigi wopamsu asumna phongdorakhi hairi panbaya bari asum gi lusing musing Manipur da laidiba tribals MLA sing amadi mute singda mitai bu AST gi list salana na bataliba dimana sigi mayokta laina ba takshilaba matung Delhi da amuk satuna Union Tribal Affairs ki Minister amadi Law and Justice ki Union Minister dasu memorandum pisin kibani hairi Amaramdana opinion poll gi thorang khudak da handokadabani ASTDCM mitai maitai bu AST list salanana gi damak taliba dimana sigi matana state lengana opinion poll pangthonaba paikhalagliba thorang hando u haina Schedule Tribe Demand Committee ASTDCM gi General Secretary ke Bogendra jina khuyek piba Ayub Sirol ama Manipur lenga ki Economics and Statistics ki director na pisinduna taksinkre ASTDCM ki Sirol adura palibidi Indian Constitution ki Schedule Tribe lista salhanana takshindana bagi damak sangshiliba khongjanga si ASTDCM na lusingduna sangshinduna lakli AST lista salhanana dimana siga mari leinana opinion poll pangthoknaba thorang lokhalakliba asi aikoina haksina lawi
Asiguma sauna yena ningai oiba aranba paus na AST demand sakol libisingi mai kedigi akan makongjang sangsilang naba maram ohelak payai natragana opponent singdagi compliments lauba sigumba situation asina pamdaba thokdok sing tholak payai maram asina opinion poll pangthona bagi dam state lengana lokhalak liba khongthang asi handok piu haiken su paus na makhatana su phungdorakli